ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯁꯦ ꯃꯁꯤ ꯌꯦꯡꯉꯨꯕ ꯐꯤꯔꯣꯟ ꯀ ꯌꯥꯎꯗꯕꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯒꯅꯤꯕ ꯅꯨꯡꯁꯥ ꯁꯥꯕꯒ ꯈꯪꯗꯦ ꯏꯪꯊꯝꯊꯥꯒ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯏꯁꯤꯡꯗ ꯄꯪꯆꯣꯡꯗ ꯆꯣꯡꯊꯗꯨꯅ ꯁꯥꯟꯅꯒꯅꯤꯕ ꯃꯈꯣꯏꯗ ꯐꯤꯚꯔ ꯍꯥꯏꯕ ꯐꯤꯚꯔꯁꯦ ꯁꯨꯡꯂꯩ ꯂꯩꯔꯣꯏꯕ ꯃꯈꯣꯏꯗ ꯅꯤꯃꯣꯅꯤꯌꯥꯒ ꯁꯨꯡꯇꯧ ꯇꯧꯔꯣꯏꯕ ꯅꯨꯡꯉꯥꯏꯕ ꯑꯃꯒꯤ ꯃꯆꯥꯁꯦ ꯌꯦꯡꯉꯨꯕ ꯀꯝꯕꯜꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯁꯨꯞꯇꯨꯅ ꯊꯝꯂꯒꯁꯨ ꯃꯔꯨꯝ ꯍꯧꯒꯅꯤꯕ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯒꯅꯤꯕ ꯅꯤꯃꯣꯅꯤꯌꯥ ꯊꯨꯡꯒꯅꯤꯕ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡꯁꯤꯅ ꯑꯁ ꯑꯩꯒꯤꯗꯤ ꯑꯃꯠꯇ ꯉꯥꯏꯖꯕ ꯏꯆꯥꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯆꯪꯗꯅꯅꯃ ꯑꯩꯈꯣꯏꯒꯤ ꯃꯩꯁꯥ ꯐꯪꯗꯅꯃ ꯐꯠꯇꯕ ꯏꯁꯤꯡ ꯆꯣꯡꯗꯅꯃ ꯍꯥꯏꯗꯨꯅ ꯂꯨꯅ ꯆꯥꯅ ꯇꯧꯅ ꯊꯝꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯗꯨ ꯌꯦꯡꯉꯨꯕ ꯐꯤꯔꯣꯟ ꯌꯥꯎꯗꯕꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯒꯁꯨ ꯀꯔꯤꯁꯨ ꯇꯧꯗꯦꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯏꯝꯃ꯭ꯌꯨꯅꯤꯇꯤꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏ ꯍꯥꯏꯕꯗ ꯃꯈꯣꯏꯗ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯅ ꯀꯔꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯀꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯁꯥꯗ ꯁꯣꯛꯍꯟꯕ ꯉꯝꯗꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯁꯤꯗꯤ ꯀꯩꯗꯧꯅꯤ ꯍꯥꯏꯕꯗ ꯑꯦꯁꯤꯒꯤ ꯀꯥꯗ ꯊꯝꯃꯅꯤ ꯀꯝꯕꯜ ꯁꯨꯞꯄꯒ ꯊꯝꯃꯅꯤ ꯅꯨꯡꯁꯤꯠ ꯈꯖꯤꯛꯇꯪ ꯍꯥꯏꯖꯤꯟꯕ ꯌꯥꯔꯣꯏ ꯏꯆꯥꯁꯦ ꯑꯔꯨꯝ ꯍꯧꯔꯒꯅꯤ ꯈꯣꯠꯂꯒꯅꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯅ ꯊꯝꯕꯁꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯏꯝꯃ꯭ꯌꯨꯅꯤꯇꯤꯗꯣ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯣꯏꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯅ ꯅꯥꯒꯜꯂꯤꯕ ꯈꯣꯠꯀꯜꯂꯤꯕ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥ ꯌꯦꯡꯉꯣ ꯅꯨꯡꯁꯥ ꯁꯥꯕ ꯈꯪꯗꯦ ꯏꯪꯊꯝꯊꯥ ꯈꯪꯗꯦ ꯑꯣꯂꯥꯡꯊꯥ ꯈꯪꯗꯦ ꯐꯠꯇꯕ ꯏꯁꯤꯡꯗ ꯆꯣꯡꯊꯔꯨꯒꯦꯔꯥ ꯁꯨꯡꯅꯥ ꯅꯥꯒꯟꯗꯕꯅꯤꯕ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯝꯐꯣꯔꯇꯦꯕꯜ ꯖꯣꯟꯗ ꯀꯩꯗꯧꯅꯨꯡꯗ ꯂꯩꯒꯦ ꯈꯟꯒꯅꯨꯕ